Kakching district ki kairakta Non-Manipuri ani Sakkhangdaba Singna Nongmei na Kaptuna Hatlamle. Police tagi fangba paugi matung ina thaudok asi ngasi numidang wairam pung mangaga minitara mangarom taba matamda Kakching police station gi manung channa leiriba National Highway 137A lambi gi kairak panchayat ghar mapada thokibani hairi. Thaudok aduda laikidraba Non-Manipuri ani adu Bihar gi Gopalganj district tagi haujikna Kakching da laiba Dasrat Kumar chahi taraganipan apokpa Mohan Soni Amadi Laxman Kumar chahi taraganipan apokpa Mukhya kawi hairi. Thaudok adugi matangda thabak shufam dagi hanminarakpa mamanaba singna hairakpagi matung ina makhoi mioi manga hianglam gwabugai lamkhai bazar da thabak shururaba matung makhoi gi leifam Kakching da halakpani leikidraba mioi ani aduna khara mamang thangna cycle thauduna chatpani aduga khangaudana thaudok asi thokibani hairi. Leikidraba mioi ani adu Kakching police station gi team ama laktuna lokhatkri hairi.